Manipurda lebiriba ipum khudimakpu amuka hanna ikok nona khurumjari haidok tringaida imagi lon nattabanina soibusu yaramgani tabiba ubiba yengbiba khudingmakna soiba leiragasu ngakpiyu haibu wafamse ehan hanbada ai thamjage aina ngasi haijagada pointsidi akhoi manipurda lebiriba ima ibel singh Lairiba youth sing, Genji sing mayam, masigi video se munnam tatabiyo haiba wafam se ay thamningi masi video se munnam tatabiyo aduga share su tawbiyo akhoi government sarkar na government of Manipur na lairi se akhoi Y Khemchan Sri Y Khemchan Manipur CM ni mahaki Makada Lairiba departments kaya police oiro Lairiba kuding makse koi CM gi Makada Lairiba ngakani CM gi order inlaga chaliba Lairiba mi pum kuding mak sarkar gi thabak kuding mak toruse chalibani aduna hojik akhoi lengmai naga mi taruk chuk tamthina hat khibagi thodok aduda hojik phaba action laukhatriba se kari maram gino proof lairedi piro haibusu lei adudo cookie na taseng na hat tabra kana gomna hat te cookie na oiramoy edu gomba haijeli kana gomna khoi naga machine bu taina du na lei cookie singna adubu adugi sport mafam aduda phama numit aduda hojik ima hojik social media do viral challi akhoi lengmai konsa khulgi ima amana sengna hai ma hak siyaw rabadina phaba matamduda mi phaba matamduda ma ku phabani aduna mana sengna haido khiba hojik video ui lairi hojik video ima gi maming do smile hai kadingam liu abon mai mahakna sengna hai haibadim Farak ba mi singse ajik loina nylon by faida mi lei 30 above ni mi lakpase mi leibase 30 mukni ajik mi ming khangi misak khangi magi mayum phau khangi haisni haise adu da fa ajik fa sarkar na ajik nylon by faida sangmang ngamdri si kari maram gino state force sing IRB or police oiro commando or ajik po thajin dana leibase kari maram gino Hojik phaba inquiry tobang ngamde operation chatapang ngamde adu lairiba ima abel singji cookie sing phariba mi singdo hojik ming chu tak lairibani adu sing hojik ba phagat pang ngamde kari maram gino karamba manungda karamba hidden agenda laibagino hojik phaba action amta lokhapang ngamderba akhoi naga gi lamda laklaga coming operation gumba chathabadi lei adubu cookie gi hojik lairiba akhoi mi Taruk tam tina peace makak tuna hat lamba khundu dedi hojik phaba sangma ngamdersi kari maram gino karamba hidden agenda leiba gino masi ama takpiu state government na aduda cookie singna phade haina amuka hai akhoi phade khangde haibasi sida koi Nemcha kipgen mahang su condemnation thoi atop top hurup okay court 2 or cookie ge organization atop su cookie na phade haiba masigi wahai su thoi taseng na moi su sigumba thodok thokpa matam na moi su tumina leiroi haiba ai khangi aduna khoi naga sing su hojik phaba kai maram gi achumba aranba singbo hojik phaba sina black ni white ni hojik phau karigi haidok pa ngamdribo haiwa famase thamjaningi aduna manipurda lebireba mipum khudingmak youth sing ima ibel sing masigi akhoi naga mi truk achak tamthina chumna hatpiba khaktenate peace taw haidaba sing aduga thonglaga cha haleba su proof do hoji ima singna dum hai khrabni naga khoidi sa dum cha kha chagan banina
okni sansani lam okni adu adani khoi hameng nungwe ado loina si khoi khangi saba matamda adu adugi matamduda ima ibel singbu mukhut pun hinba amuba kup sinba memita asigumba lamchat sibu karamba lamchat no aduga adugi numituda hojik mit akhoi migi misa thonglaga chahlini haisini jingna basigo adun bichare haiba wafamni hojik leise adu phaba hojik phaba sarkar government of India state gi government na hojik phau action kari su lobang ngamdaba adugumba leader budi kyam koina noisu hinglugni ha noi kyam koina hinglugni prithvi sida namdam sida ishorna noi bu charak pirakani aduna athuba matamda action lo khat piu athuba matamda action lo biu haisini athuba matamda action lo biro hojik phau ba mayam public mayam do pakthana ba silleba thorang sing loina khanging personal oina hojik sireba imung da contact dorga paisa supirege wari se loisinar se adu sikrabani adubu hingliba mi singdo peace oina na ba khoi khanar se siba singe o thaba hapirge lakh pire crore pirge haina do na leibase karisu kana roi thabak oina otpiu public leaders ama oirge manipur gi mapi mapa ama oina pukchal sengna pukchal chawna tauge khalabadi khara guts leina khara thabak oina pangthokpiu ha media person singna adu metang wari sabio adu metang haibio haibanda wa amta haibna nokfet tawdana ha film gi action gi tapta hero gi tapta tawdana ha adu gumani tawgunu khoi maitai ichine naw singsu aje kampupi lan mangamde national highway 37 lan mangamde more sang mangamde chuchambur kum mangamde ko noibu achuk tamthina tawkhiba sing noi su kaw khinu khudak ta ko kawgunu rim stop pusla e akhoi tampak ta leba ichile naw mi kyano mi kharana yamna dip oina khali ado mi kharana di sikre haima wakhanda lei adobu hojik I se ingdri sariba ngaktani ngaran han khaktani thokiba khoi maitai ka kuki gisu ko hojik na ngasina kuki ka nagani thokriba khoi maitai singda kawnu he hojik IDP si mayum da hojik bo handri ko adu da hojik election gi matangda angaw phaigumna khoi maitai singsu khara bap tasi ai masi wafam je thamningi aduna hojik manipur da lebireba mipim khudingma khoi afaba thabak tawsi haidi hojik tawhairoi tabak thabak ti tawre debne phai masi gumba phattaba sina akhoi karisu afaba oroi pisu leiroi pithribi leibadum lan taw leigdomni adubu tawroi daba thabak lon yaroi daba thabak budi tawgumsi ko lama tamude no mai taw haptor ga dum losilo natrada si peace ka kai maram gune ba ha amuka adu ki peace to mutum lo thor amuka thong pichari ne ha kya musita bana ba sigumadi tawbudan phai ko masigumadi noisu charak lagani horan begi numit tara mapugi numit ama haibado noi wakhini kuki gi chilino sing nakot terrorist sing noi wakhini ha sini ko bhap khata si peace pamredi phattaba thabak si tawredi parja sing samasa leirba prithvi ishor ya de haiba khangdobani khoi jun mi ama oine minung si phawne noi minung si phawdra ba hoje khoi lengmai nupi ama phajana hare khoi nagagi nupi ama phajana hare de chuman de proof ni do masamak yaurabani proof ni do proof leite ka government sarkar na ha Kangpupi gi SP da form misak do tak taraga mi kontra hengkre han hai sini laptop da mi hana sini mi loan identified loan clear to khrani sini hoji ba phaba ngam thri kari gino masi gomba thodok ti tawnu ko masi gomba thok thak ti tawnu ngamle hayo puba ngamde an direct taw withdraw to CM nong sem mo alo de clear to topa mo singani youth akhoi sindage hanu hana sina kari kana ba lebrane hanu hana oiraga ha ketang oisu
observerꯒꯨꯝꯅ ꯈꯔ ꯃꯤ ꯃꯌꯥꯝꯗꯣ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤ ꯃꯌꯥꯝꯅ CM ꯑꯣꯏꯍꯜꯂꯒ ꯑꯗꯨꯒꯨꯝꯕ ꯒꯠꯁ ꯂꯩꯇꯕ ꯈꯪꯅ ꯐꯥꯕꯁꯨ ꯉꯝꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨꯗꯤ ꯐꯥꯅꯕ ꯐꯨꯍꯟꯅꯕꯗꯤ ꯉꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯅꯨꯍꯦ ꯐꯠꯇꯦꯍꯦ ꯑꯗꯨꯒꯨꯝꯕꯗꯤ ꯅꯆꯥꯅꯁꯨꯒꯤ ꯃꯊꯛꯇꯁꯨ ꯐꯠꯔꯣꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯐꯕꯗꯣ ꯑꯣꯏꯔꯣꯏꯅꯦ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯁꯣ तसेंगना पेंदे को खंगना फादबसिदी कोई गवर्नमेंट द यामना पेंदे खंगना फाबा ngamdaba नाइलॉन बाय फाइदा कॉमी ऑपरेशन चंगबा ngamdaba अदु हजिक इमा बेसिंग बुजु हजिक नाइलॉन बाय फाइदा लेबा मी सिंग फाबा ngamdaba हजिक फावने हजिक कोई मी द ताकेने खंगना फाबा ngamदे करिनो हाबनेदा